ꯑꯗꯨꯅꯤ ꯏꯁꯥꯅ ꯊꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯋꯥ ꯀꯩ ꯌꯥꯎꯒꯦꯕ ꯋꯥꯏꯒꯤ ꯃꯍꯩ ꯁꯤꯟꯕꯤ ꯀꯥꯏꯅ ꯉꯥꯡꯉꯛꯑꯦꯕꯀꯣ ꯏꯕ ꯅꯥꯟꯕ ꯂꯨꯕꯗ ꯇꯥꯎꯅ ꯍꯦꯟꯈꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗꯗꯤꯀꯣ ꯂꯋꯥꯏ ꯃꯆꯥꯒꯤ ꯀꯩꯅꯣ ꯂꯥꯝ ꯐꯪꯉꯣꯏ ꯇꯥꯎꯅ ꯂꯩꯕꯅ ꯆꯤꯛꯆꯔꯛꯆꯔꯤꯅ ꯑꯩ ꯖꯥꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ ꯁꯤꯕꯨ ꯀꯩꯅꯣ ꯇꯟꯅ ꯆꯥꯕ ꯍꯥꯏꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯉꯁꯥꯏꯗꯩ ꯆꯥꯔꯛꯏꯁꯦ ꯑꯩ ꯖꯥꯁꯦ ꯁꯨꯝ ꯅꯣꯡꯃꯒ ꯂꯩꯔꯛꯏꯅꯦꯕ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯆꯥꯔ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯇꯥꯔꯦ ꯏꯕꯦꯝ ꯈꯥꯡꯕ ꯉꯝꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯕꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯆꯔꯤꯁꯦ ꯈꯥꯡꯕ ꯀꯟꯕꯤ ꯈꯪꯉꯦꯗꯅ ꯊꯔꯣꯏ ꯉꯝꯕꯤ ꯑꯟꯗꯔꯁꯇꯨꯠ ꯇꯨꯠ ꯊꯃꯣꯏꯒꯤ ꯇꯤꯂꯪꯒꯥ ꯂꯝꯆꯠꯇ ꯀꯤꯁꯤ ꯀꯤꯍꯪꯗꯅ ꯊꯥꯔꯤ Hi ma'am punamaku ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯥꯔꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯅꯕꯁꯨ ꯎꯠꯆꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯌꯥꯝꯃꯦꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯊꯪꯅꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯄ꯭ꯔꯦꯝꯆꯤꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯕꯤꯔꯛꯑꯣꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯗꯣ ꯉꯔꯥꯡꯁꯦ ꯂꯛꯈꯤꯄꯨꯔ ꯆꯠꯂꯨꯕꯗꯒꯤ ꯇꯟꯖꯥ ꯆꯥꯟꯅꯗꯅ ꯊꯔꯣꯏꯁꯦ ꯄꯨꯖꯔꯛꯑꯦ ꯑꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯉꯁꯤꯒꯤ ꯊꯔꯣꯏꯒꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯤꯕꯨ ꯏꯟꯖꯣꯏ ꯇꯧꯕꯤꯌꯨ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯅꯤꯡꯉꯦ ꯑꯗ ꯀꯪꯅ ꯇꯧꯔꯦ ꯉꯁꯤ ꯊꯔꯣꯏꯁꯦ ꯃꯍꯤ ꯌꯥꯝꯅ ꯍꯥꯞꯇꯕꯤꯅꯤꯀꯣ ꯁꯧꯒ꯭ꯔꯤꯅ ꯃꯍꯤ ꯑꯣꯏꯔꯒ ꯊꯔꯣꯏꯁꯨ ꯈꯥꯏꯔꯒꯦꯀꯣ ꯃꯌꯥꯝ ꯂꯧꯈꯠꯂꯒꯦ ꯁꯥꯏꯗꯇ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯊꯔꯣꯏ ꯆꯨꯞꯄꯤ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯃꯈꯣꯟꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨꯀꯣ ꯃꯣꯏꯁꯨ ꯀꯟꯅ ꯆꯥꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯑꯁꯤꯒꯤ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯇꯣꯏꯅꯤ ꯂꯧꯈꯠꯂꯁꯤ ꯍꯥꯎꯕ꯭ꯔꯥ ꯋꯥꯎ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯄꯦꯜꯂꯦꯍꯦ ꯁꯥꯕꯁꯤꯒ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯍꯥꯎꯏꯀꯣ ꯃꯌꯥꯝꯅ ꯍꯥꯏ ꯅꯪꯅ ꯊꯣꯡꯕꯗꯨꯒ ꯍꯥꯎꯏ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯦꯅ ꯑꯩ ꯁꯣꯏꯕꯨꯝꯒ ꯇꯧꯔꯝꯃꯗꯤꯀꯣ ꯍꯥꯎꯏ ꯃꯩꯇꯩꯗ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯗꯕ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯏꯀꯥꯏꯊꯕꯤꯒ ꯑꯂꯨꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄ ꯍꯥꯎꯒꯦ ꯇꯧꯋꯦ ꯃꯔꯨ ꯑꯃꯐꯥꯎ ꯃꯤꯁ ꯆꯠꯍꯟꯅꯤꯡꯗꯦ ꯃꯍꯥꯎꯁꯦ ꯊꯔꯣꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯍꯥꯎꯕ ꯊꯔꯣꯏꯅꯦꯕ
ꯆꯥꯛꯀ ꯌꯥꯎꯔꯒ ꯑꯔꯣꯏꯕꯤ ꯇꯥꯔꯦ ꯊꯔꯣꯏ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯥꯛꯇꯤ ꯌꯥꯝꯒꯤꯀꯣ ꯊꯔꯣꯏ ꯐꯪꯗꯕꯒꯤ ꯅꯍꯥꯟꯒꯩ ꯆꯥꯔꯛꯇꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦꯀꯣ ꯃꯌꯥꯝꯅ ꯄꯤꯖꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯉꯔꯥꯡ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯦ ꯊꯔꯣꯏꯁꯦ ꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯋꯥꯅꯤ ꯊꯔꯣꯏ ꯍꯥꯏꯅ ꯂꯥꯎꯕ ꯑꯩꯅ ꯕꯖꯥꯔꯗ ꯃꯅꯤꯡꯗ ꯐꯝꯃꯒ ꯋꯥ ꯊꯔꯣꯏ ꯂꯩꯍꯧꯔꯦ ꯂꯥꯎꯔꯦ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏ ꯊꯔꯣꯏ ꯂꯣꯏ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯑꯕꯨꯡꯒꯤꯗꯤ ꯐꯦꯚꯔꯦꯠꯅꯤ ꯃꯥꯏ ꯊꯔꯣꯏꯗꯤ ꯊꯔꯣꯏ ꯀꯤꯂꯣ ꯑꯃ ꯃꯇꯣꯝꯇ ꯆꯥꯕ ꯉꯝꯃꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯨ ꯍꯥꯞꯄꯦ ꯑꯩꯅ ꯄꯥꯝꯖꯕ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯉꯥꯔꯤꯒ ꯍꯥꯞꯄꯤꯀꯣ ꯍꯥꯞꯄꯤꯀꯣ ꯁꯧꯒ꯭ꯔꯤꯅꯒ ꯍꯥꯎꯕꯁꯦ ꯑꯔꯣꯏꯕꯤ ꯊꯔꯣꯏ ꯆꯨꯞꯄꯗ ꯃꯇꯨꯡ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯕꯒ ꯊꯦꯡꯅꯈ꯭ꯔꯕꯗꯥꯏꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯋꯦ ꯆꯥꯕ꯭ꯔꯥ ꯆꯣꯞꯄꯩ ꯆꯨꯗꯅꯤꯗ ꯌꯥꯝ ꯆꯥꯎꯅꯕꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯕꯗꯣ ꯆꯤꯟꯅꯥꯎ ꯆꯥꯃꯅꯤꯅ ꯆꯤꯟꯅꯥꯎ ꯆꯥꯃꯅꯤꯅ ꯉꯁꯥꯏ ꯅꯣꯏꯒꯤꯗꯤ ꯈꯔ ꯆꯥꯕ ꯐꯩꯗꯅ ꯉꯥꯎꯇꯪꯒ ꯅꯪ ꯇꯣꯡꯗꯨꯗ ꯑꯩ ꯃꯤꯠꯇ ꯎꯏꯀꯣ ꯆꯥꯕꯗ ꯂꯩꯒꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯕ ꯏꯟꯖꯟꯅꯗꯕꯤ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯟꯅꯕ ꯇꯧꯔꯝꯗꯣꯏꯗ hawé phải không? Cái phần bạn nhà đi cho cặp số mana tôi cặp số mana cảm thấy rất là đó học tí cái nè đấy vào đi rồi hả yang wang hết kiko nhưng người ta phá cái lực rồi nè chúng ta bảo cái gì cái đúng hào đấy em quy na mà tông quy na cha vào phòng rồi cái cha đây rồi xong cả tí nó hào đấy thử đi trồng tắc nó ra ngay à ini là ngoài này nói chút bây giờ làm cái năng này đấy chứ con cái gì này bị nè bỏ đâu vậy đấy mà là cũng ngay từ cái phải na cái bài tao mang như một vòng đó là phải như thế này gì sao đó vì sao mà biết bao nhiêu thùng một vòng rồi đấy chứ cơ thì mà sao mà quả mà hai bạn thì mà cái bà cái như là mẹ em cái support tôi biết dòng cá gì hay cái mình chỉ quả yêu đi lại như là mẹ em như là mẹ em cái support tôi biết aduga mẹ em cái relative place itu mix atau bingung ada ketika thì bisa decision kahan di mẹ em na aduga comment em sila ibu ko adugi mukbang juga na aduna saya kata juga biar mah hiking bi kai tawai ibu ko hai ibu ko biar mah hiking bi na sai do ko bi di sa yaw da bra hai de ai hai da ki bu da ko mẹ em mà ra được cái chai
ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯄꯣꯏꯖꯟ ꯆꯥꯕꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯩꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯏꯁꯥꯅ ꯈꯔ ꯃꯈꯩ ꯂꯣꯏꯅꯃꯛ ꯊꯥꯕꯗꯣ ꯉꯝꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩ ꯊꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯁꯥꯔ ꯇꯥꯕ ꯄꯣꯠ ꯆꯥꯕꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯁꯥꯔ ꯌꯥꯎꯗꯕ ꯈꯣꯡꯊꯥꯡ ꯅꯥꯄꯤꯗꯣ ꯆꯥꯏꯗꯅꯀꯣ ꯑꯗꯨꯅꯤꯗ ꯑꯗꯨꯅꯤ ꯏꯁꯥꯅ ꯊꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯋꯥ ꯀꯩ ꯌꯥꯎꯒꯦꯕ ꯏꯕꯦꯝꯃ ꯍꯩꯁꯤꯡꯕꯤ ꯀꯥꯏꯅ ꯉꯥꯡꯉꯛꯑꯦꯕꯀꯣ ꯑꯗꯣ ꯋꯥꯔꯧꯔꯨꯅꯨ ꯀꯣꯕꯤꯒ ꯂꯣꯟꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯑꯗꯨꯒꯨꯝꯕꯔ ꯅꯠꯇ꯭ꯔꯒꯅ ꯄꯣꯠ ꯆꯩ ꯊꯥꯕ ꯈꯣꯠꯄꯗ ꯌꯥꯝ ꯀꯟꯕ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯩꯅꯁꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯐꯖꯅ ꯄꯤꯕꯤꯈꯤꯕꯅꯤ ꯌꯥꯝ ꯐꯖꯅꯀꯣ ꯄꯥꯕꯤꯔꯣ ꯁꯣꯝꯅ ꯔꯤꯄ꯭ꯂꯥꯏꯗꯣ ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯦ ꯑꯩ ꯍꯩꯁꯤꯡꯕꯤ ꯍꯣꯏꯅ ꯍꯩꯁꯤꯡꯕꯤꯅꯦ ꯍꯥꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯥꯏꯕ ꯂꯩꯖꯗꯦ ꯑꯄꯪ ꯍꯥꯏꯗꯨꯗꯤ ꯍꯩꯁꯤꯡꯕꯤ ꯍꯔꯥꯎꯅ ꯊꯦꯡꯛ ꯌꯨ ꯏꯁꯥꯅ ꯊꯥꯔꯒ ꯑꯩꯈꯣꯏꯁꯨ ꯆꯥꯏꯅꯦ ꯑꯩꯈꯣꯏꯁꯨ ꯀꯣꯕꯤ ꯀꯩꯀꯥꯗꯤ ꯁꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯇꯣꯏꯅꯗꯤ ꯆꯥꯗ꯭ꯔꯦ ꯈꯔ ꯃꯈꯩꯗꯤ ꯐꯩꯗꯅꯀꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯁꯧꯒ꯭ꯔꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯀꯞꯄꯨ ꯀꯞꯆꯅꯤꯡꯉꯦꯗ ꯑꯩꯗꯤ ꯑꯩꯒꯤ ꯖꯥꯠꯁꯤ ꯃꯤꯁꯤꯟ ꯅꯨꯡꯉꯥꯏꯔꯦꯍꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯡꯗꯨꯕ ꯍꯩꯁꯤꯡꯕꯤ ꯄꯨꯖꯥ ꯍꯩꯁꯤꯡꯕꯤ ꯄꯨꯖꯥ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯑꯩꯅ ꯍꯟꯖꯒꯦꯗꯅ ꯊꯔꯣꯏ ꯊꯣꯡꯕꯗ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯑꯩ ꯆꯥꯕꯗꯨꯕ ꯊꯔꯣꯏꯁꯦ ꯑꯃꯨꯛꯀ ꯆꯥꯎꯋꯦꯕ ꯆꯥꯔꯁꯨ ꯈꯣꯏꯗ ꯆꯨꯞꯈꯤꯅꯤ ꯊꯔꯣꯏ ꯄꯦꯟꯗꯦ ꯀꯤꯂꯣ ꯑꯅꯤꯒ ꯂꯧꯔꯝꯅꯤ ꯊꯔꯣꯏ ꯀꯨꯏꯅ ꯊꯝꯖꯥꯔꯣꯏ ꯀꯤꯂꯣ ꯑꯅꯤꯃꯨꯛ ꯊꯣꯡꯗꯣꯏꯅꯦ ꯑꯩꯁꯦ ꯄꯋꯥ ꯑꯃꯃꯝꯗꯤ ꯆꯥꯅꯤ ꯄꯋꯥ ꯑꯃ ꯀꯤꯂꯣ ꯃꯈꯥꯏ ꯑꯃ ꯂꯧꯈꯠꯄꯨ ꯏꯪꯅ ꯇꯞꯅ ꯆꯤꯡ ꯂꯦꯝꯅ ꯋꯥꯔꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯦꯝꯕꯗ ꯑꯩꯅ ꯋꯥꯈꯤꯕ ꯈꯨꯋꯥꯁꯦ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯂꯥꯁꯨ ꯂꯩꯇꯕ ꯑꯉꯥꯡꯁꯤ ꯁꯨꯗꯠꯈꯤꯕ ꯑꯗꯩꯗꯤ ꯑꯁ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯉꯁꯤ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯏꯁꯤꯗꯤ ꯍꯦꯛꯇ ꯊꯣꯡꯖꯟꯕ ꯌꯥꯗꯦꯗꯅ ꯀꯩꯅꯣꯍꯦ ꯃꯔꯨꯝ ꯈꯣꯡꯉꯩ ꯃꯔꯨꯝ ꯆꯥꯔꯅꯤ ꯀꯥꯏꯗ ꯈꯣꯡꯉꯩꯅꯣ ꯈꯅꯥꯎꯗ ꯈꯣꯡꯉꯩꯅꯤꯅ ꯌꯥꯝ ꯀꯟꯅ ꯃꯆꯥꯅꯤꯅ ꯃꯈꯣꯟ ꯇꯥꯍꯧꯗꯕ ꯋꯥꯅꯤ ꯑꯩꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯇꯕ ꯏꯟꯖꯥꯡ ꯀꯔꯤ ꯑꯣꯏ ꯍꯥꯎꯇꯕ ꯏꯟꯖꯥꯡ ꯍꯥꯏꯔꯣ ꯅꯪꯅ ꯍꯦꯟꯗꯕ ꯏꯟꯖꯥꯡ ꯅꯠꯇꯦꯕ ꯅꯪꯅ ꯊꯣꯡꯖꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯇꯕ ꯏꯟꯖꯥꯡꯁꯦ ꯍꯥꯏꯔꯣ ꯅꯣꯡꯐꯥꯗꯣꯛꯒ ꯊꯨꯝ ꯍꯥꯞꯄꯝꯗꯕ ꯏꯟꯖꯥꯡꯗꯣ ꯑꯇꯩꯗꯤ ꯁꯣꯏꯗꯦ ꯍꯥꯎꯋꯤ ꯊꯥꯒꯠꯁꯨꯅꯦ ꯃꯤꯃꯥꯡꯗ ꯑꯩ ꯍꯥꯟꯅ ꯅꯧꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗ ꯄꯥꯔꯛꯄ ꯅꯧꯔꯤꯉꯩꯗ ꯂꯧꯔꯤꯉꯩꯗ ꯍꯩꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝꯅ ꯉꯝꯃꯣꯏꯕ ꯏꯟꯖꯥꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯨꯊꯣꯛꯄ ꯍꯥꯏꯁꯦꯀꯣ ꯏꯟꯖꯥꯡꯁꯦ ꯑꯂꯨꯒꯤ ꯑꯂꯨ ꯉꯥꯒꯤ ꯉꯥ ꯃꯍꯤꯒꯤ ꯃꯍꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯃꯆꯥ ꯈꯥꯏꯅ ꯂꯧꯊꯣꯔꯛꯄꯗꯣꯀꯣ ꯑꯂꯨꯗꯨꯒ ꯏꯟꯖꯥꯡꯗꯨꯒ ꯑꯃꯨꯛ ꯄꯨꯟꯈ꯭ꯔꯦ
ꯑꯗꯨꯒ ꯑꯩꯒꯤ ꯉꯥꯗꯨꯒꯁꯨ ꯑꯂꯨꯒꯁꯨ ꯀꯩꯝ ꯇꯧꯅꯗ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯣꯏ ꯊꯣꯛꯑꯦ ꯏꯂꯤꯁꯥ ꯊꯣꯡꯕꯗꯗꯤ ꯃꯁꯤ ꯀꯥꯎꯔꯣꯏ ꯀꯩꯗꯧꯕ 이리사 ꯉꯥꯏꯕꯅꯦꯕ nga matung tungan na ilisa tungan ng alu tungan na nupi ang law kasi ako gi kulap tingon nawan sa kay hani ko mi dito hay ising mo di ko law sa himay taw ni mi na ko ki ba nan ba lu ba da taw no sa na healthy di ba jai pa aduga yung panbagi mari lambi da di ko lawai masagi kin lam phangoi tao nó lên nó chích cho nó sumba hai ba ko kay no e kada da kay daw no e hai ge khujin khoya phenga ga phone ma mang da bai daw dai ro sao mà mình câu rồi anh má cái máy cái tôi nó xếp vui tao rồi mà không đúng dân được khu này anh má không đúng dân chung là khúc tôi đã pay là khúc tôi đó cái đó thì khúc đấy tôi nói tao rồi làm sao bây giờ la thì không ngoài từ sao mà xin mấy ai được hai bên nữa nhá mà bụng sẽ đầu thua cái này mà bụng sẽ thắng chân là hay đầu thua cái này anh đi là chỉ lấp pay là thằng cái đó được phải đấy best star cái đó đi chơi à cho nên tận sao vậy ai ra thì xuống lép bên thì xin cái nó tận là lại chả lép thì sai thì ra xuống nó cái này như vậy thao lên rồi chả còn nên masih ko ba jam ni muraga nalaga langaga karaga cái tôi na maru cái dòng chả rồi cái nó qua nó ra cái đầu gà có sự cái đầu ta đấy bên cái gì vậy tadi nggak bagi kayak nunangan nggak kayak tadi nggak terus kayak tahu terus nih atau gimana mau nggak macam tenggelam bani kepat tahu pun asal buat jadi nuannya nih udah macam apa mau ketemu itu minta mana cara tu mau ketemu orang mayam ngasai ꯆꯥꯕ ꯍꯧꯔꯛꯄꯗꯒꯤ ꯏꯁꯤꯡꯁꯦ ꯊꯛꯂꯛꯇ꯭ꯔꯤꯅꯦꯕ ꯈꯧꯔꯥꯡꯗꯤ ꯂꯣꯏꯔꯕꯅꯤ ꯏꯁꯤꯡꯁꯦ ꯊꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯆꯥꯛ ꯆꯥꯕ ꯇꯥꯔꯗꯤ ꯏꯁꯤꯡꯁꯦ ꯊꯛꯁꯤꯟꯕ ꯆꯥꯛ ꯆꯥꯔꯣꯏꯗꯣꯏꯕ ꯑꯗꯨꯗꯨꯒꯤꯅꯦ mamang mapog tamas ut kemel khangman sing thakta na leiba thatuk thakpangam de thakta na leiba ngami kai de kemel se mamang bo tamas kemel oi pui do kemel no mai du wang chaw na sang na tor tre ma se kemel gi marum moi na pu nang kalakpra ba ha kalakpra ba moi sing na nang nangam da thaba ina ngam na kalakpra ba kalake aduga karigino na kemel oi na po ngari ga haisa khang bangan bi len thoi ngam bi chadura khang bangan bi akhang kan bi oi baduna ni ngasi ina sigi piu lak sari che khang bakan bi khang eda na tharoi ngam bi understood tut ai wari je bung pha lo ba nomor ka taw kan pha chong ni ye do mayam ai sing ja sai thak na khang lai dei ne bu kwa adu thaba chat ba chik ma pip thanak thak to ke aduga ai yara khwa ma ko halan lagi ba oh một khối tàu đó mấy em ꯑꯁꯦꯡꯕꯅꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯦ ꯏꯁꯤꯡ ꯊꯛꯆꯟꯕꯁꯦ ꯆꯥꯛ ꯊꯛꯒꯠꯄꯅꯦꯕ ꯑꯗꯨꯅ ꯖꯥꯔꯤ ꯃꯈꯩ ꯍꯥꯏꯅꯕꯅꯤꯀꯣ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯅꯕꯅꯤ ꯆꯥꯛꯁꯦ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯅꯨꯡꯗ ꯏꯁꯤꯡ ꯊꯛꯀꯅꯣ ꯂꯣꯏꯔꯒ ꯊꯛꯎꯗꯤ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯐꯨꯜꯂꯁꯨ ꯊꯛꯀꯅꯨ ꯇꯧꯕꯇꯕꯨ ꯐꯨꯟꯗꯒꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯊꯛꯄꯤꯌꯨ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯉꯝꯖꯩꯌꯦꯕꯀꯣ ꯑꯩ ꯃꯔꯛꯁꯦ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯆꯣꯠꯅꯁꯨ ꯆꯥꯖꯩꯌꯦꯕ ꯍꯤꯟꯖꯥꯡꯁꯦ ꯆꯥꯛ ꯀꯧꯅ ꯆꯥꯕꯗꯒꯤ ꯍꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯤꯡꯁꯦ ꯂꯥꯁꯇ ꯊꯛꯏꯌꯦꯕꯀꯣ ꯑꯗꯣ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯨꯅ
ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯈꯨꯍꯥꯎꯗꯤ ꯃꯌꯥꯝ ꯍꯥꯏꯅ ꯑꯃꯨꯛ ꯀꯥꯟꯅꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯍꯥꯎꯁꯦ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯊꯔꯣꯏ ꯄꯨꯔꯒ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯑꯩꯅ ꯊꯣꯡꯉꯒ ꯄꯤꯖꯒꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯈꯪꯒꯅꯦꯕꯀꯣ ꯑꯩꯅ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯦ ꯅꯄꯥꯁꯤ ꯐꯖꯅ ꯌꯦꯡꯉꯣ ꯍꯥꯏꯕ ꯊꯔꯣꯏ ꯄꯨꯔꯒ ꯂꯥꯛꯑꯣ ꯃꯌꯥꯝ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯕ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯊꯔꯣꯏꯒꯤ ꯃꯍꯥꯎꯁꯦ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯔꯣꯏꯁꯦ ꯄꯨꯔꯒ ꯂꯥꯛꯄꯤꯔꯣ ꯑꯩꯅ ꯐꯖꯅ ꯊꯣꯡꯉꯒ ꯄꯤꯖꯔꯒꯦ ꯍꯣꯏ ꯑꯩꯒꯤ ꯃꯍꯥꯎ ꯈꯪꯉꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯨꯝꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯕ꯭ꯔꯥ ꯑꯣꯀꯦ ꯊꯔꯣꯏ ꯈꯛꯇꯅꯤ ꯃꯣꯏꯅ ꯄꯨꯔꯛꯇꯣꯏꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯃꯔꯣꯏ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏꯅꯤ ꯑꯣꯀꯦ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯣꯀꯦ ꯒꯨꯗ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯀꯣ ꯉꯁꯤꯒꯤ ꯊꯔꯣꯏ ꯃꯨꯛꯕꯥꯡꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯩꯈꯣꯏꯅ ꯊꯔꯣꯏ ꯆꯨꯈꯤꯕ ꯈꯣꯠꯈꯤꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯖꯔꯒ ꯂꯥꯛꯀꯦ ꯑꯗꯨꯒ ꯃꯨꯛꯕꯥꯡꯁꯨ ꯃꯌꯥꯝ ꯄꯨꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯍꯥꯎꯕ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ ꯃꯨꯛꯕꯥꯡꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ